ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ Manipuri University ꯑꯃꯁꯨꯡ National Formosa University Taiwan ꯗ ꯂꯩꯕ ꯑꯅꯤꯒꯤ ꯃꯔꯛꯇ MOU Memorandum of Understanding sign ꯇꯧꯅꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯈꯪꯕꯤꯗꯕ ꯃꯤꯁꯨ ꯀꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯛꯄꯅꯤ ꯉꯁꯥꯏꯒꯤ Manipuri University ꯑꯃꯁꯨꯡ National Formosa University ꯑꯅꯤ MOU sign ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯁꯥꯇ꯭ꯔ-ꯁꯥꯇ꯭ꯔꯤꯁꯤꯡ ꯃꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯐꯪꯕ ꯌꯥꯏ ꯃꯔꯝꯗꯤ ꯑꯇꯩ MOU sign ꯇꯧꯅꯗꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯐꯪꯕ ꯈꯨꯗꯣꯡꯆꯥꯕꯗꯒꯤ MOU sign ꯇꯧꯅꯔꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ National Formosa Universityꯗ ꯃꯥꯁꯇꯔ ꯇꯝꯒꯦ ꯅꯠꯇ꯭ꯔꯒꯅ PhD ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯆꯪꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯍꯥꯏꯐꯦꯠ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯁꯦꯁꯟ ꯑꯅꯤ ꯂꯩ ꯁꯦꯃꯤꯁꯇꯔ ꯍꯥꯏꯇꯥꯔꯦ ꯐꯣꯜ ꯁꯦꯃꯤꯁꯇꯔ ꯑꯃꯁꯨꯡ ꯁ꯭ꯄ꯭ꯔꯤꯡ ꯁꯦꯃꯤꯁꯇꯔ ꯀꯣ ꯐꯣꯜ ꯁꯦꯃꯤꯁꯇꯔꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯦꯞꯇꯦꯝꯕꯔꯗ ꯍꯧꯏ ꯑꯗꯨꯒ ꯁ꯭ꯄ꯭ꯔꯤꯡꯒꯤꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯂꯣꯏꯔꯛꯄ ꯃꯥꯔꯆ ꯑꯗꯨꯋꯥꯏꯗ ꯍꯧꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯐꯣꯜ ꯁꯦꯃꯤꯁꯇꯔꯒꯤ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯕ ꯍꯧꯕꯁꯦ ꯃꯥꯔꯆꯇꯒꯤꯅ ꯃꯦꯐꯥꯎ ꯁ꯭ꯋꯥꯏꯗ ꯊꯥꯏ ꯑꯗꯨꯒ ꯁ꯭ꯄ꯭ꯔꯤꯡꯒꯤꯗꯨꯗꯤ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯦꯃꯤꯁꯇꯔꯒꯤ ꯃꯇꯥꯡꯗ ꯒꯥꯏꯗꯂꯥꯏꯟ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡ ꯇꯥꯔꯒꯁꯨ ꯑꯩ ꯂꯤꯡ ꯍꯥꯞꯆꯔꯛꯀꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯐꯤꯁꯀꯤ ꯂꯤꯡꯛꯇꯨꯗ ꯆꯪꯉꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯦꯃꯤꯁꯇꯔꯒꯤ ꯃꯣꯏꯒꯤ ꯑꯦꯗꯃꯤꯁꯟ ꯍꯥꯡꯕ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ National Formosa Universityꯁꯤꯗ ꯃꯣꯏꯒꯤꯁꯦ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯆꯥꯏꯅꯤꯁꯇ ꯉꯥꯛꯇ ꯇꯥꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯩ ꯑꯗꯨꯒ ꯆꯥꯏꯅꯤꯁꯀ ꯏꯪꯂꯤꯁꯀ ꯄꯨꯟꯅ ꯌꯥꯜꯂꯒ ꯇꯥꯛꯄ ꯕꯥꯏꯂꯤꯡꯒꯨꯋꯦꯜ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯏꯪꯂꯤꯁꯇ ꯉꯥꯛꯇ ꯇꯥꯛꯄ ꯀꯣꯔꯁꯁꯨ ꯂꯩ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯣꯝꯅ ꯇꯝꯕꯤꯅꯤꯡꯂꯤꯕ ꯀꯣꯔꯁꯇꯣ ꯑꯗꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯒꯥꯏꯗꯂꯥꯏꯟꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯀꯔꯝꯕ ꯁꯕꯖꯦꯛꯁꯤꯅ ꯏꯪꯂꯤꯁꯇ ꯉꯥꯛꯇ ꯇꯥꯛꯏ ꯑꯗꯨꯒ ꯀꯔꯝꯕ ꯁꯕꯖꯦꯛꯁꯤꯅ ꯆꯥꯏꯅꯤꯁ ꯑꯃꯁꯨꯡ ꯏꯪꯂꯤꯁꯇ ꯌꯥꯜꯂ ꯇꯥꯛꯏ ꯑꯗꯨꯒ ꯃꯣꯏꯅ ꯕꯥꯏꯂꯤꯡꯒꯨꯋꯦꯜ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯀꯩꯁꯨ ꯃꯊꯥ ꯁꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯀ꯭ꯂꯥꯁꯇꯨꯗ ꯃꯣꯏꯅ ꯕꯥꯏꯂꯤꯡꯒꯨꯋꯦꯜ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯪꯂꯤꯁꯇ ꯍꯜꯂꯒ ꯇꯥꯛꯑꯒ ꯆꯥꯏꯅꯤꯁꯇ ꯍꯟꯇꯣꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯆꯥꯏꯅꯤꯁꯇ ꯍꯥꯟꯅ ꯇꯥꯛꯑꯀꯥꯟꯗ ꯏꯪꯂꯤꯁꯇ ꯍꯟꯇꯣꯛꯄ ꯌꯥꯏ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯁꯁꯤꯗ ꯑꯩꯈꯣꯏꯅ ꯐꯝꯗꯣꯏꯁꯦ ꯇꯥꯏꯋꯥꯅꯤ ꯁꯥꯇ꯭ꯔ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯥꯇ꯭ꯔ ꯄꯨꯟꯅ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯅꯤꯃꯛꯀꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯕꯥꯏꯂꯤꯡꯒꯨꯋꯦꯜ ꯑꯣꯏꯅ ꯇꯥꯛꯄ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ National Formosa Universityꯁꯤꯗ ꯀꯔꯤ ꯀꯣꯂꯦꯖ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯐꯦꯠ ꯄꯥꯊꯣꯔꯛꯀꯦꯀꯣ National Formosa Universityꯗ ꯂꯩꯔꯤꯁꯦ ꯀꯣꯂꯦꯖ ꯃꯔꯤ ꯂꯩꯌꯦ College of Engineering ꯍꯥꯏꯕ ꯑꯃ ꯑꯗꯨꯒ College of Electrical and Computer Engineering ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯒ College of Management ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯂꯩꯖꯦ College of Applied Arts and Science ꯑꯗꯨꯒ ꯁꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯉꯁꯥꯏꯒꯤ College of Engineeringꯗ ꯂꯩꯕꯁꯦ ꯀꯩ ꯌꯥꯎꯒꯦ ꯍꯥꯏꯕꯗ Department of Mechanical and Computer Aided Engineering aduga Department of Material Science and Engineering and ahumsubada leije Department of Mechanical Design Engineering aduga mathang marisubada leije Department of Power Mechanical Engineering mathangda Department of Automation Engineering mathangda Department of Vehicle Engineering mathangda leije Department of Aeronautical Engineering aduga aroibada leije Doctor of Smart Industry Research and Design haibam leire aduga College of Electrical and Computer Engineering da leiriba department sing sina kaino hai matamda Department of Electro-Optical Engineering haibam leire aduga Department of Electrical Engineering haibam leire aduga Department of Computer Science and Information Engineering haibam leire aduga College of Management da leiba department sina kai leige hai matamda Department of Industrial Management, Department of Information Management, Department of Finance, Department of Business Administration, aduga sigi department se anobuni call Department of Industrial Management haraga Green Smart Manufacturing anama anobam hape ko siju anobone aduga College of Applied Arts and Science da yaurjina Department of Biotechnology, Department of Multimedia Design, Department of Leisure and Recreation, Department of Applied Foreign Language, Department of Agricultural Technology. Siga si leire. Aduga magi leijabagi wane karam badana master program hangba aduga karam badana PhD program hangbado
ꯑꯗꯨꯁꯨ ꯌꯦꯡꯗ ꯌꯥꯔꯣꯏ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡ ꯇꯥꯔꯒꯁꯨ ꯑꯩ ꯑꯗꯨꯒꯤ ꯂꯤꯁꯇꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯀꯔꯝꯕꯗ ꯌꯥꯎꯏ ꯌꯥꯎꯗꯦꯗꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ MOU ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯥꯁꯇꯔ ꯇꯝꯕ ꯑꯃꯁꯨꯡ PhD ꯇꯝꯕ ꯈꯛꯇ ꯅꯠꯇꯅꯀꯣ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠꯁꯨ ꯇꯝꯕꯕꯨꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠꯁꯤꯅ ꯉꯁꯥꯏꯒꯤ ꯁ꯭ꯇꯥꯏꯄꯦꯟꯁꯤ ꯄꯤꯗꯕ ꯑꯩꯈꯣꯏꯅ ꯀꯩꯒꯤꯗꯃꯛꯇꯅꯣ ꯑꯩꯅ ꯃꯌꯥꯝꯗ ꯅꯦꯁꯅꯦꯜ ꯐꯣꯔꯃꯣꯁꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯍꯟꯅꯤꯡꯉꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯦꯁꯅꯦꯜ ꯐꯣꯔꯃꯣꯁꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏꯅ ꯇꯝꯕ ꯃꯇꯝꯗ ꯄꯩꯁꯥ ꯑꯝꯇ ꯆꯪꯗꯕꯤꯗ ꯇꯝꯗꯣꯏꯅꯦꯕꯀꯣ ꯀꯃꯥꯏꯅ ꯄꯩꯁꯥ ꯑꯝꯇ ꯆꯪꯗꯕꯤ ꯇꯝꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯇꯝꯕ ꯃꯇꯝꯗꯅ ꯃꯦꯛꯁꯤꯃꯝꯁꯦ ꯃꯣꯏꯅ 80,000 NTD ꯄꯤꯒꯅꯤꯀꯣ 80,000 NTDꯁꯦ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥꯗ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯆꯥꯎꯔꯥꯛꯄ ꯂꯨꯄꯥ 10,000ꯗꯩꯅ 12,000ꯒꯤ ꯆꯥꯡ ꯐꯪꯒꯅꯤ ꯑꯗꯨꯒ PhD ꯇꯧꯕꯁꯤꯅ ꯂꯨꯄꯥ 15,000 ꯍꯥꯏꯗꯤ 15,000 NTD ꯐꯪꯒꯅꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯪꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯁꯤꯁꯤꯒꯤ ꯄꯩꯁꯥꯁꯦ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ 38,6 ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯥꯏꯃꯨꯛ ꯂꯩꯔꯅꯤ ꯑꯗꯨꯅ ꯑꯇꯩ ꯇ꯭ꯌꯨꯁꯟ ꯐꯤꯗꯤ ꯊꯤꯔꯔꯣꯏꯕ ꯑꯩꯈꯣꯏꯅ ꯁꯨꯝꯅꯇꯒꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡꯋꯥꯏ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯃꯇꯝꯗ 1,000 ꯊꯤꯅꯤ ꯄꯥꯔ ꯁꯦꯃꯤꯁꯇꯔꯗꯀꯣ ꯑꯗꯨ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯁ꯭ꯇꯥꯏꯄꯦꯟꯗꯨꯅ ꯑꯗꯨꯝ ꯀꯣꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯄꯥꯟꯗ ꯑꯦꯄꯥꯔꯠꯃꯦꯟꯗ ꯂꯩꯒꯦꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯗꯣꯔꯃꯤꯇꯔꯤꯗ ꯂꯩꯒꯦꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯄꯥꯝꯕ ꯆꯨꯁ ꯇꯧꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯗꯤꯒ꯭ꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯠꯇꯕꯤꯗꯀꯣ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤ ꯅꯠꯇ꯭ꯔꯒ PhD ꯗꯤꯒ꯭ꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯆꯦꯟꯖ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯄ ꯌꯥꯏꯑꯕ ꯉꯁꯥꯏꯒꯤ MUꯗꯕꯨ ꯑꯣꯏꯔോ ꯑꯦꯅꯤ ꯃꯐꯝ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯗꯤ DM ꯀꯣꯂꯦꯖꯇꯕꯨ ꯇꯝꯒꯦꯔꯥ DM ꯌꯨꯅꯤꯚꯔꯁꯤꯇꯤꯕꯨ ꯇꯝꯒꯦꯔꯥꯀꯣ ꯑꯗꯨꯗ ꯇꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯁ ꯁꯦꯃꯤꯁꯇꯔ ꯅꯠꯇ꯭ꯔꯒꯅ ꯂꯥꯁ ꯌꯔꯒꯨꯝꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯆꯦꯟꯖ ꯂꯥꯛꯄ ꯌꯥꯏꯑꯕ ꯁꯦꯃꯤꯁꯇꯔ ꯑꯃꯒꯤ ꯑꯗꯨꯃꯥꯏꯅ ꯁꯦꯃꯤꯁꯇꯔ ꯑꯃꯒꯤ ꯑꯦꯛꯁꯆꯦꯟꯖ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯁ꯭ꯇꯥꯏꯄꯦꯟ pꯤꯕ ꯂꯩꯀꯣ 12,000 NTD ꯄꯥꯔ ꯃꯟꯗ ꯄꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤꯅ ꯉꯁꯥꯏꯒꯤ ꯑꯦꯛꯁꯆꯦꯟꯖ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯩꯁꯥ ꯈꯔ ꯄꯤꯕ ꯑꯃ ꯆꯪꯉꯦ ꯑꯗꯣ ꯑꯩ ꯑꯦꯛꯁꯆꯦꯟꯖ ꯂꯥꯛꯄꯒꯤ ꯀꯥꯟꯅꯕ ꯑꯃ ꯍꯥꯏ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯦꯛꯁꯆꯦꯟꯖꯁꯦ ꯍꯦꯛ ꯂꯥꯛꯍꯧ ꯇꯥꯔꯒꯗꯤ ꯇꯥꯏꯋꯥꯟꯗ ꯂꯥꯛꯄꯒꯤ ꯉꯁꯥꯏꯒꯤ ꯑꯦꯛꯁꯆꯦꯟꯖ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪ ꯇꯥꯔꯗꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ NFUꯗ ꯃꯥꯁꯇꯔ ꯇꯧꯗꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯍꯥꯏꯗꯤ ꯆꯥꯟꯁꯇꯣ ꯐꯪꯉꯦꯕ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕꯗꯣ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯁꯛꯇꯣ ꯈꯪꯍꯧꯔꯕꯅꯤ나 ꯅꯪꯅ ꯃꯥꯁꯇꯔ ꯑꯃꯨꯛ ꯃꯈꯥ ꯇꯝꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯦ ꯑꯗꯨꯒ NFU ꯈꯛꯇ ꯅꯠꯇ꯭ꯔꯒꯁꯨ ꯅꯪꯅ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯒꯦꯁꯨ ꯌꯥꯏ ꯑꯗ ꯑꯩꯅ NFUꯗ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ NFUꯗꯒꯤ ꯍꯟꯗꯛꯇ ꯄꯥꯁ ꯑꯥꯎꯠ ꯇꯧꯖꯕꯅꯤ ꯑꯗꯨꯅ NFUꯗ ꯀꯃꯥꯏꯅ ꯂꯩ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯇꯝꯃꯨꯔꯕꯅꯤꯅ ꯁꯤꯗꯅ ꯍꯦꯟꯅ ꯈꯪꯉꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯃꯌꯥꯝ ꯂꯩ ꯃꯌꯥꯝꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯨꯒ MUꯒ Manipuri ꯌꯨꯅꯤꯚꯔꯁꯤꯇꯤꯒ ꯅꯦꯁꯅꯦꯜ ꯐꯣꯔꯃꯣꯁꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒ MOU ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯍꯟꯖꯅꯤꯡꯕꯅꯤꯗ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯆꯪꯒꯅꯤ NFUꯒꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯥꯁꯄꯣꯔꯠ ꯁꯥꯗꯣꯛꯄ ꯍꯥꯏꯗꯤ ꯂꯩꯇ ꯇꯥꯔꯒꯗꯤ ꯄꯥꯁꯄꯣꯔꯠꯇꯣ ꯁꯥꯗꯣꯛꯄꯤꯔꯣ ꯈꯔ ꯉꯟꯅ ꯃꯇꯝꯁꯨ ꯈꯔ ꯆꯪꯒꯅꯤ ꯑꯗꯨꯒ ꯄꯥꯁꯄꯣꯔꯠꯇꯣ ꯁꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯐꯣꯇꯣ ꯄꯥꯁꯄꯣꯔꯠ ꯑꯃ ꯀꯥꯞꯊꯣꯛꯄꯤꯔꯅꯤꯀꯣ ꯑꯗꯨ ꯀꯥꯞꯊꯣꯛꯑ ꯃꯇꯨꯡꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯠꯇ꯭ꯔꯒ ꯀꯣꯂꯦꯖꯇꯨꯒꯤ ꯑꯣꯖꯥꯗꯒꯤ ꯍꯥꯏꯇꯥꯔꯦ HODꯗꯩ ꯑꯣꯏꯕ ꯌꯥꯏ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯌꯥꯏ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯌꯥꯏꯀꯣ ꯃꯣꯏꯗꯒꯤ ꯅꯪꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯂꯦꯇꯔ 2 ꯂꯧꯊꯣꯛꯀꯗꯕ ꯌꯥꯝꯗ꯭ꯔꯕꯗ 2 ꯆꯪꯉꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯔꯗꯗꯤ 3 ꯆꯪꯉꯛꯄꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯐꯣꯔꯃꯣꯁꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯏꯅꯗꯤ 2 ꯆꯪꯉꯦ ꯑꯗꯨꯒ ꯃꯊꯪꯗ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯔꯣꯐꯤꯁꯤꯌꯦꯟꯁꯤꯅ ꯑꯃꯃꯨꯛ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯃꯣꯏꯅ ꯀꯩꯅꯣꯅꯕꯨꯗꯤ ꯇꯥꯏꯋꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯅꯕꯨꯗꯤ ꯏꯟꯗꯤꯌꯥꯁꯦ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯏꯪꯂꯤꯁ ꯑꯣꯏꯕꯒꯤ ꯃꯣꯏꯅꯕꯨꯗꯤ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯋꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ IELTSꯀꯨꯝꯕ TOEFLꯒꯨꯝꯕ ꯆꯪꯕ ꯌꯥꯎꯏꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯒꯥꯏꯗꯂꯥꯏꯟꯗꯨꯗ ꯑꯗꯨꯝ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯤꯌꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯑꯣꯔ MUꯗꯕꯨ ꯇꯝꯃꯦ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ DM ꯌꯨꯅꯤꯚꯔꯁꯤꯇꯤꯗꯕꯨ ꯇꯝꯃꯦꯀꯣ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯇꯝꯃꯛꯏꯕ ꯑꯦꯛꯖꯥꯝ ꯑꯃꯁꯨꯡ ꯉꯁꯥꯏꯒꯤ ꯇꯥꯛꯏꯕ ꯀꯩꯀꯩ ꯃꯌꯥꯝꯗꯤ ꯂꯣꯏꯅꯃꯛ ꯏꯪꯂꯤꯁꯇ ꯂꯣꯏꯅꯃꯛ ꯇꯥꯛꯏ ꯍꯥꯏꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯂꯧꯊꯣꯛꯑꯒꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯗꯨꯒꯤ ꯃꯇꯨꯡꯁꯤꯗ ꯀꯔꯤ ꯆꯪꯒꯦ ꯃꯇꯝꯗ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯑꯃ ꯆꯪꯉꯅꯤ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯁꯦ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯪꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ ꯐꯣꯔꯃꯣꯁꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤꯗꯤ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯆꯪꯉꯦꯕꯀꯣ 1000 ꯋꯥꯔꯗꯁꯦꯅ ꯏꯒꯗꯧꯕꯅꯤ ꯑꯗꯨꯒ ꯁ꯭ꯇꯗꯤ ꯄ꯭ꯂꯥꯟꯁꯤꯅꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯆꯪꯉꯤꯁꯦꯀꯣ ꯁ꯭ꯇꯗꯤ ꯄ꯭ꯂꯥꯟꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯇꯥꯏꯋꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯤꯕꯅꯣ ꯑꯣꯔ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯐꯣꯔꯃꯣꯁꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯩꯗꯧꯕꯩ ꯇꯝꯅꯤꯡꯉꯤꯅꯣ
ꯑꯗꯨꯒ ꯅꯪꯅ ꯅꯦꯁꯅꯦꯜ ꯐꯣꯔꯃꯣꯁꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯋꯥꯟꯗ ꯅꯪꯅ ꯃꯥꯁꯇꯔ ꯑꯣꯔ PhD ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩ ꯍꯥꯏꯕꯗꯣ ꯏꯗꯧꯅꯤꯀꯣ ꯁꯤꯁꯨ 1000 ꯋꯥꯔꯗ ꯏꯒꯗꯧꯕꯅꯤ ꯁꯤꯃ ꯂꯩꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯀꯩꯒꯨꯝꯕ ꯑꯗꯣꯝꯅ ꯉꯁꯥꯏꯒꯤ ꯊꯕꯛꯀꯨꯝꯕ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯨꯝꯕ ꯂꯩꯔꯕ ꯑꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯌꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯦꯛꯁꯇ꯭ꯔꯥ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯒꯨꯝꯕ ꯌꯥꯎꯕꯤ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯗꯥꯟꯁ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯖꯒꯣꯏ ꯁꯥꯕ ꯑꯇꯣꯞꯄ ꯀꯜꯆꯔꯦꯜꯒꯤ ꯑꯣꯏꯕ ꯇꯧꯕ ꯑꯣꯏꯁꯅꯨ ꯁ꯭ꯄꯣꯔꯠꯁ ꯑꯣꯏꯁꯅꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯌꯨ ꯑꯗꯨꯒ ꯔꯤꯖꯨꯃꯦ ꯑꯃꯁꯨ ꯆꯪꯉꯦ ꯍꯥꯏꯗꯤ ꯔꯤꯖꯨꯃꯦ ꯑꯣꯏꯅ ꯃꯌꯥꯝꯅ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯨꯃ ꯏꯁꯜꯂꯒ ꯍꯥꯞꯄꯤꯔꯣ ꯑꯗꯨꯗꯨꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯨꯐ ꯑꯃ ꯆꯪꯉꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯨꯐꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯏꯅꯗꯤ $4,000 ꯍꯥꯏꯕꯅꯦꯀꯣ $4,000 ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯄꯗ $3,00,000ꯗꯤ ꯌꯧꯐꯥꯠꯇꯕꯅꯤ ꯑꯗꯣ $3,00,000ꯃꯨꯛ ꯍꯥꯞꯄꯒ ꯌꯥꯕꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯍꯟꯗꯅ ꯍꯥꯞꯄꯒ ꯌꯥꯕꯁꯨ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯛꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯦꯝꯕꯦꯁꯤꯗ ꯑꯩꯈꯣꯏꯅ ꯚꯤꯖꯥ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗꯁꯨ ꯉꯁꯥꯏꯒꯤ ꯕꯦꯡꯛ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯆꯪꯉꯦꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯨꯐ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯉꯥꯏꯔꯦ ꯃꯌꯥꯝ ꯀꯣ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯃꯌꯥꯝꯅ ꯁꯦꯝꯃꯣ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯐꯦꯁꯕꯨꯛꯇꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯅꯤ ꯑꯩ ꯊꯦꯡꯅꯩꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯪꯗꯕꯒꯤ ꯅꯍꯥꯟꯋꯥꯏ ꯁꯦꯝꯖꯔꯛꯇꯕꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯀꯥꯟꯅꯕ ꯐꯪꯉꯦꯅ ꯈꯟꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯄꯤꯕ ꯀꯥꯎꯕꯤꯒꯅꯣ ꯑꯗꯨꯒ ꯑꯗꯣꯝ ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯃꯃꯥ ꯃꯄꯥ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯗꯁꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯧꯕꯤꯅꯕ ꯃꯌꯥꯝꯗꯁꯨ ꯁꯤꯌꯔ ꯑꯝꯇ ꯇꯧꯕꯤꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤꯗ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯕꯨ ꯊꯥꯒꯦ ꯍꯥꯏꯔꯣ ꯅꯦꯁꯅꯦꯜ ꯐꯣꯔꯃꯣꯁꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯕꯨ ꯊꯥꯒꯦ ꯍꯥꯏꯔꯣ ꯇꯥꯏꯋꯥꯟꯗ ꯀꯔꯝꯅ ꯄꯩꯁꯥ ꯇꯤꯡꯗꯕꯤꯗ ꯃꯥꯁꯇꯔ ꯑꯃꯁꯨꯡ PhD ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯀꯥꯟꯅꯕ ꯃꯌꯥꯝꯗꯁꯨ ꯁꯣꯏꯅ ꯐꯪꯒꯅꯤꯅ ꯈꯟꯖꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯍꯦꯟꯕ ꯈꯪꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯩꯒꯤ Instagram ꯅꯠꯇ꯭ꯔꯒ Facebook ꯖꯦꯔꯤꯑꯣ ꯃꯩꯇꯩ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯖꯟꯕꯤꯔꯛꯑꯣꯀꯣ ꯑꯩꯅ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯟꯖꯔꯛꯑꯒꯦ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯊꯦꯡꯛ ꯌꯨ